Real voice kaya no video sida amuk taram noksin jabaga loinana ngasi gi video sida Afghanistan da Taliban pan khraba tungsida kari change purakna hotnari haibase khajik thamnaba hona jage aduga wafam ase khangning bo wafam suni aduga hojiki matam gi ichel sida Afghanistan amadi Taliban gi news asumna circulate oiba popular oiba news item thoina leitre mini amna pamnei khangningi maramaduna WhatsApp Facebook ta masigi watani makoi khakpa tupi upa AK-47 paiba mulla Taliban singa sina power da laklaba tungsida kari torokpa haibadu khangningduna mayamna tawbani masiga mari leinana haijarabada ngarang Taliban spokesperson amana press conference ama tawraga malemda phongna haiki amasung magi wafamdu telecast tauki mayamni yengnaki maduda Taliban sarkarna palaba tungda handak mukti nupi angang singna makhoina pamjariba phangpham thokpa right amata watana pigani school college office adalatta job tauba nupini agani tauba tabu Islamic ki matungina hijab ti uppa mathau tagani haigiri Maramasina Afghanistan da hijab amasung borka yamnamak crisis ni hai hoji wapamase achumbani madudi Taliban na handak power da lakraba tungsida phajaba judgment uttuna matam sigi chana chunaba mongda malemgi chawkhatpa leibak singi mongda chawkhatnaba hotnarakani hairi atopa country singna makhoiga khusamnana chatnaba honagani hai thoina public ta akaiba tawroi hairi adubu Taliban ge saktam chudamase ubada mayamna thajadabagi wani amarom da international figure da yenglobata malem gi powerful countries kayana makhoi bu support tawgani khusamnana chatkani hairakre kodamoina China Russia madi Pakistan na chingbani hairiba countries sing asina Taliban government bu support tawgani haibasida chawraba politics ama leitabadi natti hariba country sing asidi America ga thoini yanadi Taliban so America gi against kanglupni maramaduna US ki against laiba country sing amato oibagi phibam ama malem gi mangda utna balakna bani amarom da anoba Taliban government na India da su phajaba message ama pirakre hairi madudi aikhoiga khusamna chasi India ga Afghanistan ga business relation su lai masibu ningthi jana chathanaba message pirakhiba oigani adubu India gi government na hojik phawada khusamna chatkani chatloi haibase hojik phawada phongdri tuminna leiri masigi wafam asiga mari leinana India gi akhang ahai amadi godi media nattaba atai media singna yamna kanna question tawnarakli madudi kari gi India gi government na wafam asida tuminna leiribano India gi media singdadi Taliban singbu terrorist group amo oina ubi nainabi adubu malem gi leibak atainadi makhoi bahujik terrorist kanglup amagum yengnaraktre Taliban gi saktam chudam dress code asina phattaba lup oigadra khannabagi wani mayamna actually makhoi Islam gi asengba niyam niti bu ngakpa kanglupni aduga Islam gi niyam niti kayaga atop dharmaga manade yamna khetnai maramaduna makhoi bu lan ubibani Islamic country sing amadi mi singna makhoi bu thak wangna lauribani hojik Muharram tha haibadu chatli Islamic ki ahan ba thani Muharram sida Shia kanglupna yamna kanna palanama tawi Imam Hussein na Karbala da sikhiba gi matangda Taliban hairisina Sunni kanglupni hana makhoina palingai siabu yengthirami makhoina palan tawudu thinglammi adubu handak mukti siana observe tawriba ase makhoina thingdi hairi hawjiksu Afghanistan da war khajik leiri Afghanistan da Panjshir kauba mafam malai masida Afghan force lot na chen ki ba haibadi Taliban da surrender tawdaba kanglup ado mafam masida punsin kre hairi makoi mafam asidagi Taliban ga soknabagi ready tawri hai NDTV gi news ki matungina Afghan sarkar gi vice president oiramba Amrullah kauba ama hairiba bhagi force haibi chen kiba forcing asiga maga punkre aduga mahak na hairibadi mahak sikrabasu sikini adubu Taliban da surrender suktau tawroi hairi mahak hairiba forcing asiga punkre aduga Taliban gi against the fight ama tawdori Panjshir se Taliban gi capture da laktri mafam sida war macha ama leibagi wafamni makoina hairi sirabasu phare Taliban da surrender tawroi asini chathariba hayeng amuk
masigi makha kari update lay hapjarake ngasidi thabak sinbana maram oiraga video sanghanjaba ngamdre video sibu yengbibagi damak thagat jari thengsu thengkre waro bibayati.